Hauzik Delhi da Lairiba Manipur Pradesh Congress Committee Mpcc gi Vice President Hareswar Goswami na luchingba team ama Manipur gi Rajya Sabha gi member Ningthou Sanajaoba Leishembada unaduna Memorandum Peesinduna loinana Parliamenta Manipur gi issue sing PUKHATTUNA KHANNANABA TAKSINKHRE Mpcc gi President Kaisam Megachandra gi meeting makada team asina Hauzik Manipur da thokliba thodok wathok kaya ase Manipur gi MP ahumna Parliamenta PUKHATTUNA KHANNANABA December 9 da Memorandum Peesinduna matungda numit aduda haktengnana unahodaba Rajya Sabha gi member Ningthou Sanajaoba Leishembada ngasi mahaki official resistance da pung ama makhairom unaduna wari sanakhre ngasi unabaduda Delhi University gi Professor M Ramananda su sarukyaki Ningthou Sanajaoba Leishembada team aduda Mpcc gi memorandum da yauriba wafam singsi mahangna su pamba ngaktani haiki mahakna Manipur gi wafam handak parliamenta anirak ahumlak puthokpada wa ngangnaba ayaba pidri adubu makatana puthokigani hairaki hairi Mpcc gi maikaidagisu MP singna hotnaba yaba hotnaduna Manipur da santi amasung tangdu leitaba amadi irang asina maram oiduna mayum makai leitraba miyoi singbo athubada mayumda khunda leita hanana ba hotnabiyo haibana jingba wafam thamlamki hairi